Canel da China gi threat Ngangthoknba US military gi training Chathakhre China gi Maikaidagi Central America gi Panama Canel da makhoigi oiba threat kaya ama leiri haibagi wafam da mafam aduda Ngangthoknba USA gi military gi oiba training pangthokre tha asigi tara humdoi dagi haukiba Panamax Alpha Phase ama training adu July 19 phawba chathakadawri masina Panama Canel da leirakliba security gi threat sing adu Ngangthoknaba amadi atopa maru oiba infrastructure sing tek takaidana thambagi pandam da pangthokpa training haina National Aeronaval Service of Panama gi Maikaidagi Fongdorakli Mamangda US ki Secretary of Defense Pete Hegseth na mafam aduda China gi military amasung economy gi pakthok chakthorakpagi matangda warning piba laikhrabani amaramda mafam adu USA na di makhoi gi jurisdiction da leibani hairi